الزاريات. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. رب اشرح لي صدري ويسر لي أمري واحلل عقدة من لساني يفقهوا قولي. رب زدني علما رب زدني علما رب زدني علما. سبحانك لا علم لنا إلا ما علمتنا إنك أنت العليم الحكيم. والذاريات ذروا فالحاملات وكرا فالجاريات يسرا. ขังสนุใจใครบะกันบะนุงสินะมาดูบุสินโดบเลยบะกันสินโดบเลยบะกันบะนุงเลยนุงสิกินะขังสนุให้อดูกะaduga lum laba pot lum puri ba sida birket manung da isingi laichin sing na na hairi aduga samudra da laina holi ba jahaz sing na samudra se ju birket manung ni jahaz se ju aduga laina holi ba chi khakta ni hairi si aduga thabak yan thokli ba parista sing na तसेंगनमक नखोइदा वादा तौरिबदु अचुंबनी अल्लाह ने वादा तौरी में हमसे क़यामत की आखिरत की hai bo posing si kasam chana hai ni ne an khang sa an hai ga kasam chara ga maka palle kari तसेंगनमक नखोइदा वादा तौरिबदु अचुंबनी तसेंगनमक वायल बिचार दु सोइदनमक थोकलगन आदा वायल बिचार आखिरत की थौदो सिंगदु वादा मखोइ लोइना खंग सनु लंबी यामना लैबा आसमान से लंबी याम लै तसेंगनमक नखोइना ngang thokpada khenari paujel amasung paububa ani dugi matangda tasengamak nakhoina ngang thokpada khenari lambi yamna laiba asman si nakhang sanoba tasengamak nakhoina ngang thokpada khenari masidagi Qur'andagi wakhal lanna puhan khraba mahak aduni wakhal lanna pu khraba haibadu lama khenar su Qur'an sironjil adi Qur'an sina faisla to haladi mai du chumme natradi ai sina chumme na sahar de beran manglabani chinthi basingdu kayas tawudu manglabani chinthi basingdu aidi mage parman banthai me am puthokna Quran sinatavda atopa lainam da puthokpa me am chamamna badal luptuna lairiba singdu thausadana hojiki mi singsi chamamna du lupta laine chamamna du lupta lairedana jingnaredana Quran ga ya sinama khantha Quran ga ya sinama do waqta mina mom ge wakan ka yas puthokkan laimina adu mi duni thausadra ma ayatu manga samu badwa ne halasiya manga bani hasiya ya arbi dana past tense se badwa ji ona dua amus badwa anis ne utila aigna katal tawani na badwa taradna ani adu mana apago wahi amo tar so adu ko sanu adu dua ji ini amana badwa ji manga samu badwa taradna manga ga dabni na halasiya
ꯍꯧꯖꯤꯛꯀꯤ ꯆꯃꯝꯅꯔꯤꯕ ꯀꯥꯡꯕꯨ ꯊꯧꯁꯥꯗꯗꯅ ꯂꯩꯔꯤꯁꯤ ꯑꯇꯣꯞꯄ ꯑꯜꯂ ꯀꯨꯔꯥꯟꯁꯤ ꯅꯠꯇꯕꯗ ꯑꯇꯣꯞꯄꯗꯒꯤ ꯃꯌꯥꯝ ꯑꯃ ꯀꯌꯥꯁ ꯇꯧꯗꯅ ꯑꯗꯨꯏꯗꯨ ꯃꯈꯥꯗ ꯑꯗꯨꯏꯗꯨ ꯕꯔꯕꯥꯔ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯗꯨꯅꯤ ꯃꯈꯥꯗ ꯑꯗꯨꯝ ꯍꯥꯏꯇꯔꯦꯁꯤ ꯃꯈꯣꯏꯅ ꯍꯪꯉꯦꯕ ꯀꯩꯗꯧꯉꯩꯅꯣꯕ ꯌꯦꯜ ꯕꯤꯆꯥꯔꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯍꯥꯏꯗꯤ ꯃꯥ ꯊꯧꯁꯥꯗ꯭ꯔꯦ ꯍꯪꯕ ꯅꯠꯇꯦ ꯁꯤ ꯆꯤꯡꯅꯗ ꯂꯩꯕꯗꯨ ꯑꯌꯥꯠꯇꯣ ꯆꯤꯡꯅꯗ ꯂꯩꯌꯦ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯃꯈꯣꯏꯕꯨ ꯆꯥꯡꯌꯦꯡ ꯇꯧꯒꯗꯕꯅꯤ ꯃꯩꯗ ꯑꯗꯨꯕꯨ ꯂꯥꯛꯑꯗꯤ ꯁꯣꯏꯗ꯭ꯔꯕꯅꯦꯕ ꯑꯗꯨ ꯍꯪꯉꯤ ꯀꯩꯗꯧꯉꯩꯅꯣ ꯀꯥꯏꯅ ꯍꯥꯏꯒꯅꯤ ꯃꯈꯣꯏꯗ ꯃꯍꯥꯎ ꯇꯥꯡꯂꯣ ꯅꯈꯣꯏꯒꯤ ꯆꯥꯡꯌꯦꯡꯒꯤ ꯃꯁꯤꯅꯤ ꯅꯈꯣꯏꯅ ꯊꯨꯅ ꯂꯥꯛꯍꯜꯂꯣ ꯍꯥꯏꯈꯤꯕꯗꯨ ꯇꯁꯦꯡꯅꯃꯛ ꯆꯨꯝꯅ ꯆꯠꯆꯕꯁꯤꯡꯗꯤ ꯂꯩꯒꯅꯤ ꯍꯩꯀꯣꯜꯁꯤꯡ ꯑꯃꯗꯤ ꯏꯐꯨꯠꯁꯤꯡꯒꯤ ꯃꯔꯛꯇ ꯆꯨꯝꯅ ꯆꯠꯆꯕ ꯑꯁꯤꯅ ꯃꯥꯁꯨ ꯁꯣꯟꯗꯅ ꯆꯨꯝꯅ ꯂꯩꯕꯗꯨ ꯈꯛꯇ ꯅꯠꯇꯦ ꯀꯨꯔꯥꯟꯁꯤꯅ ꯍꯥꯏꯕꯗꯨ ꯆꯨꯝꯅ ꯆꯠꯇꯅ ꯂꯩꯕ ꯑꯇꯣꯞꯄ ꯍꯥꯏꯗꯣꯛꯇꯕꯤꯗ ꯇꯁꯦꯡꯅꯃꯛ ꯆꯨꯝꯅ ꯆꯠꯆꯕꯁꯤꯡꯗꯤ ꯂꯩꯒꯅꯤ ꯍꯩꯀꯣꯜꯁꯤꯡ ꯑꯃꯗꯤ ꯏꯐꯨꯠꯁꯤꯡꯒꯤ ꯃꯔꯛꯇ ꯂꯧꯖꯔꯗꯨꯅ ꯃꯈꯣꯏꯗ ꯄꯤꯕꯤꯕꯗꯨ ꯃꯈꯣꯏꯒꯤ ꯔꯕꯅ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯑꯐꯕ ꯇꯧꯈꯤꯕꯁꯤꯡꯅꯤ ꯑꯃꯂꯦ ꯁꯥꯂꯤꯍꯥꯠ ꯇꯧꯈꯤꯕꯁꯤꯡꯅꯤ ꯃꯨꯍꯁꯤꯅꯤꯟ ꯍꯩꯀꯣꯜꯁꯤꯡꯗ ꯂꯧ ꯁꯨꯗ ꯂꯩꯒꯗꯕꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯍꯥꯏꯕꯅꯤ ꯈꯖꯤꯛꯇꯃꯛ ꯇꯨꯝꯖꯈꯤ ꯃꯈꯣꯏꯅ ꯑꯍꯤꯡꯗꯁꯨ ꯌꯥꯝ ꯇꯨꯝꯃꯣꯏꯗꯧꯔꯤꯍꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯐꯪꯒꯗꯧꯔꯤꯗꯣ ꯃꯔꯝꯗꯨ ꯃꯈꯥ ꯇꯥꯔꯛꯏꯁꯤ ꯑꯗꯨꯒ ꯅꯤꯖꯈꯤ ꯃꯈꯣꯏꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯔꯥꯜ ꯀꯣꯛꯄꯤꯅꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥꯛ ꯃꯔꯜꯗ ꯊꯝꯈꯤ ꯍꯛ ꯑꯅꯤꯕ ꯑꯃꯁꯨꯡ ꯂꯩꯖꯗ꯭ꯔꯕꯒꯤ ꯃꯈꯣꯏ ꯃꯆꯥꯛ ꯃꯔꯜꯗꯒꯤ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯑ ꯊꯝꯃꯦꯕ ꯂꯩꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯥꯏꯂꯗꯤ ꯅꯤꯕꯁꯨ ꯆꯥꯅ ꯑꯩꯉꯣꯟꯗ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯔꯒ ꯆꯞ ꯆꯥꯅ ꯑꯗꯨꯅ ꯅꯤꯔꯦꯗꯅ ꯑꯗꯨ ꯃꯤꯗꯨꯒꯤꯁꯨ ꯁꯔꯨꯛ ꯂꯩꯌꯦꯕ ꯃꯥꯒꯤ ꯁꯔꯨꯛ ꯐꯪꯉꯦꯕ ꯑꯗꯨꯝ ꯑꯐꯕ ꯃꯤꯁꯤꯡꯗꯨꯗꯤ ꯑꯗꯒꯤ ꯑꯃꯅ ꯀꯔꯤ ꯃꯍꯔꯨꯝ ꯍꯥꯏꯗꯤꯅꯦ ꯅꯤꯕꯁꯨ ꯉꯝꯗꯕ ꯅꯤꯕꯁꯨ ꯅꯤꯅꯤꯡꯗꯕ ꯏꯀꯥꯏꯕꯗꯒꯤ ꯑꯗꯒꯤ मागे हालती नियम हुई खाने अभी महरूम महरूम कनाम कनाम इंबीद हुदो अब्दुल महरूम मीन हुदोपीरब मीदो हजिकी अफब जनता लेगदबसिंदुगे गारी मोगी मतिक मगुन है लेबनी पृथ्वीदा खुदम सिंह चेतना थाजबसिंग लेबनी पृथ्वीदा खुदम सिंह चेतना थाजबसिंगी खुदम हजिक ममांग है खुदम सिंह लेरे अतोपसु लेरमगनी चेतना थाजबसिंगदि अदुम लेतामनि कुरान पाइदना चलमगनी अमसुंग नखोय नसादसु मधु नखोयना उरोय हाइरिब्रा ओ सि खनथब मिसिंगदि इसादसु अदुम खनथव इसादसु लेने खुदम मयाम लेरिसे सित नतन नसामन गुसु मन खनथव नसादसु खुदम लेरे करी खुदम ओरि पुनम वरकनी हाइबि खुदम मयाम फंगने अल्लाह नायर बोदाम खुदम दु उरोय हाइरिब्रा नखोय लेबनी आसमान नखोयगी चिंजाक अमसुंग नखोयदा वदा तौखिबा खुदिंगमक आसमान ले है जाला मनात लेरमने आसमान देन तो रिजक लाइसे नो लाइसे खंगसनु आसमान अमसुंग पृथ्वीगी रबना तसेनमक मसी अचुंबनी नखोयना नचिन्ना वा ngangbagum चिंदे खोय लोलिसे से पूरा सिक्सिना दलील पीरिसे अल्लाहना चिंदे ngang si chomam natro chinda ngang ese atop homde di ngang tre chinda ne ngang isi adu mai chumme yaurak labra na khoida ibrahim gi ikai khumnaraba atithi singi waridu makoina changlakkhibada mangonda makoina hairakhi shanti hadi salam mana khumki shanti o sakhangdaba mi sing ibrahim nasu salam khume
ꯑꯗꯨꯗꯒꯤ ꯃꯥꯅ ꯅꯥꯟꯁꯤꯟꯈꯤ ꯃꯥꯒꯤ ꯏꯃꯨꯡꯗ ꯑꯗꯨꯒ ꯊꯣꯔꯛꯈꯤ ꯑꯅꯣꯏꯕ ꯁꯅꯥꯎ ꯑꯃꯒꯤ ꯌꯥꯏꯊꯣꯛꯂꯕ ꯁꯥ ꯄꯨꯗꯨꯅ ꯁꯅꯥꯎ ꯑꯃ ꯌꯥꯏꯊꯣꯛꯑꯒ ꯄꯨꯔꯛꯑꯦ ꯃꯦꯍꯃꯥꯟꯁꯤꯡꯗꯨ ꯃꯦꯍꯃꯥꯟꯅꯦ ꯄꯨꯊꯣꯔꯛꯏꯅꯤ ꯑꯗꯨꯒ ꯊꯝꯈꯤ ꯃꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯍꯥꯏꯈꯤ ꯅꯈꯣꯏꯕꯨ ꯆꯥꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯃꯊꯛꯇ ꯑꯐꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯃꯤꯁꯤꯡꯒꯤ ꯈꯔ ꯄꯔꯃꯥꯟ ꯄꯤꯈꯤꯗꯅ ꯑꯜꯂꯥꯍꯅ ꯏꯁꯥꯔꯥ ꯈꯔ ꯄꯤꯈ꯭ꯔꯦ ꯅꯈꯣꯏ ꯅꯁꯥꯗꯁꯨ ꯎꯔꯣꯏ ꯍꯥꯏ ꯎꯁꯤꯟꯅꯔꯣꯏꯗꯧꯔꯤꯕ꯭ꯔꯥꯅ ꯅꯁꯥꯒꯤꯗ ꯈꯟꯊꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤ ꯏꯕ꯭ꯔꯥꯍꯤꯝꯅ ꯃꯦꯍꯃꯥꯟ ꯂꯥꯛꯄꯗ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯈꯟꯊꯔꯁꯨ ꯌꯥꯏ ꯁꯤ ꯑꯌꯥꯠꯁꯤ 이브라힘의 메हमान도 कनानो करीनो खंगबंदे सकसु खंगबंदे कनाइदे लाइमसु खंगबंदे मेहमानदो उबुगा चंगजिन खिबगनेबा माना इखोइ दा हायरगना चा थांगोपगुम सनावम हेदा यायरा थांगो सनावम बुदोरे हाय जिसरा मिंजनु हायद्रो बरबा हां अनु हायद्रो इजु मफम अतोपदा सनावम बुदोरे हाय जो सी आउजी चमचम हायदो आना सनावदी ले कम में दुगो तावरे बुदोरे खस्तादना नती इब्राहिम ना इजाज मेहमान है ना मेहमान की ऐसा मेहमान की तो वहाँ तो वहीं से चले गए इन लोगों को तो नहीं आए किधरो अभी इब्राहिम को वहाँ पे इब्राहिम तो माना हंगरे न होई चारोई दौरी बरन हंगरे मंगोंदा फाव मंगोंदा फाव की मकोर मंगों इवन फाव रे चाद के दुश्मन हो गए दुश्मन की उनकी चान दबे तो रंग में तो कोई चान दे मंगोंदा फावखी मखोइगे मरमदगी अकीबा अदि चारक तबदुरा मखोइना हाइखी कीगनु अदुगा पीखी मंगोंदा हराव पाव निपा मचा ज्ञान लैबा अमगी मान हाइदो खरे समननि हाइसिको अतोप हमदा संदोना सो हाइबि याविदना मचा निपाम के हराव पाव सु पीरे अदुदा मागी नुपी थोलखी लाव खोंगलदुना अदि सिके हराव पाव दु ताबदा अदुगा ममाइदा फुरगा हाइखी हनुबी अखुंबी आइबु मखोइना हाइखी मखोइना हाइखी असुमना हाइखरबनी नंगी रबना तसेंगनमक मादी असिंगबदुनी अखंगबदुनी इब्राहिमना हाइखी सिदकरी थबकनो नखोइगी ओ पावबुबसिंग मखोइना हाइखी तसेंगनमक अखोइबु थारकपनी मराल लैरबा जाति अमदा हाई थनबा मखोइगी मथक्ता लैबाक की नुंगदुमसिंग खुदम हक्खरबा नंगी रब की ममांगदा लमहेनबा सिंगी दमक सिगी नुंगसिन माउन पांगदा मिसिन माउन पांगदा मेहाइसे नंबर 5 ने अदुगा अल्लाहना पुथोकपिरखी मदुदा शहर दुदा लैरंबा मखैदु थाजबा सिंगी मनुंगदगी थाजबा मखोइ कनबिखरे सिरा ओइ बोना चेतना अल्लाह के आयत अल्लाह के रसूल ने पुरैबा पोतुदा पायरा लैबा मी थाजसु तो कनबि हैबसी लूत अलैहिस्सलाम ने सी अतोपम हमदसु याविदना लूत अलैहिस्सलाम की मुसागी पे उम्मत तसो और पब्लिक तो मुझे मेरा मान तो फोन का बन गया इब्राहिम मना तो सुला के दो लूत के मान तो इजा लेकर नाम का संता जिंदगी वाली ने अदुबा अखोइना फंखिदे मदुदा युम अमखक नत्तना मुस्लिम सिंगी मनुंगदगी साथीदरा मिसि मसा युम तने इब्राहिम अलैहिस्सलाम की लूत अलैहिस्सलाम की मखोइगे खानदान की युम दो इमुंग अइना अम होय पंदेसिने वाला मागी इमुंग आइदि मागी इमुंग ओइरिसि सुमाइनसु लौबे मा इमुंग ओइबैदि लूत अलैहिस्सलाम की नूह अलैहिस्सलाम की मा इमुंग ओइखरसि मान हाइबे याबुं खैदुदन माय खानदान यादो यादरे है दंगा ता इमुंग तो ओइ है माय इमुंग तो ओइ इमुंग तनि है मित्रो इमुंग तो दि मा याबो मखैदु मा नि ओरसो दि मत माय दि ओइ दिया सिदा युमन हायरा युमम खक्तन थनम लबनी अल्लाह ना मदुदा खुदम
khudam ama China lairaba dandi bu kijaba singidama thanamlabani aikhoina haidi Allah na maduda khudam ama China lairaba dandi bu kijaba singidama aduga musagi wari dasu laibani khudam ama Allah na thaki baduda mabu firaunda salam dud alayhi salam nabi chaw chaw nabi do adu oidin su kan ki rami adu khan tho bana ba ki ba mi gi di se khan ni ne am lai rami पैगंबर सिंह ने कन बंगम खिदरे नाम असे उनी ऑप्शन में कन बंगम अजा क्ला असु कलर और दुनिया दसु कलर अदुगा मुसागी वारीदसु लैबनी खुदम अमा अखोइना हाइदि अल्लाहना थाखिबदुदा माबु फिरौनदा मयक सेंगनबा दलील गलोइनना अदुबु माना फिरौनना लैथोखि माबु सौगटबा सिंगल लोइनना अदुगा हाइखि मसि मित्रंग तौबा मिनी नत्रगा अंगाउबा अमन मुसागी मतमदना मित्रंग तौबा जादू तौसि चनरंबा अदुगी मखोइना मखोइगे सोसाइटी समाज चनबा पोतुना दलील ओइरगा अल्लाहना सी उंगने अल्लाह के आयत सेंग बनिने है अल्लाह के रसूल सेंग बनिने है याकिद्रे फिरौन अदुरगी एकोइगे रसूल गी मतमदना मक्का की कुरैश खानदान की करगे द चनरमिसे शेर शायरी डायलॉग ngang फजबा वही ngang सी चनरमे फजबा अर्थ चेनबा वही ngang सी चनरमे ये सुल्तान है वो और इदो दलील लेना है लीजना सुल्तान सु दलील बुरहान सु दलील बैना सु दलील नत्रा सी खरका खेना बोले सुल्तान है इसने याद अब सुम मरोद जुमी महती है सी जुमे अदम बावा सुम मरोद नम मगद सुल्तान है तसल्लुत तो गुन दौजी नम नम नबुद पालिम तो नहीं तो जाए अदु नम अचुंबनी हाय दब नमरोद दब दलील दो अदु दुना सुल्तान कवी बुरहान है जिना संसंग मंगाल के तुम पाओ मंगाल दुना है तक हम नम बवासी अचुंब संसंग दलील है परमान संसंग न उरब परमान बुरहान जा बुरहान से आओ बने बात तो अदुना सुल्तान के से अर्थ खंग बने अदुना इखोइना हाइदि अल्लाह ना फाखि माबु अमसुंग मागी लानमी सिंबु अदुगा लंगथकी मखोइबु समुद्रदा मा ओइखेबनी दोष लैरबा दिगि फिरौन अमसुंग मागी मी सिंबु अफोंग बदलिल दो याखिदबगी अदुगा आत की वारीदसु लैबनी खुदम ममा अखोइना थाखिबदा मखोइगी मथक्ता नुंसित अमा मांग तकनिंगाई ओइरबा मदुना खाखिदे मदुना थेंगनखिबा पोट अमत्ता अदुबु हाइदि हुजि नुंसितुना खाखिदेबा थेंगनबा पोट अमत्ता मदुबु ओइहंदना मतत मतत तत्लबा सरुगुम अदुगा समुद की वारीदसु लैबनी खुदम अमा मखोइदा हाइखिबदा नखोइ नुंगाइ जहौरो मतम खरदंग अदुबु मखोइना लमकेट लमहाइखि मखोइगी रब की याथंगदा अदुना फाखिबनी मखोइबु अखाक अराउना मखोइना येंगलिंगैदा सिदा हाइख्रि पैगंबर सिंहसिगी तेलप तेलप अल्लाह ने खुद निंगसिंगमिसे हाना सुथो हाइख्रा वारी हक्तनी अदु अमका निंगसिंगैसि हंजिन हंजिन निंगसिंगबने कुरान सिदे अदा इखोइसु अल्लाह के आयात सिपाइरगा पारगा लैरिबनेबा अदुबु इखोइदि सिगी आयात सिपाइदबिदा सिगी आयात सुबेग येंगदबिदा लैबा मुस्लिम हक्तने लैरि सुबेग येंगदबिदा 90% दु मै लैरि अल्लाह के कुरान सिने सुबेग येंगदबा अदुगा अतोप म्याम कराई कराई दुना दुना नैंगदना लमके लमहाइदा लैरि सी येंगदबुनि येंगदबिदा अदुबु मखोइना लमके लमहाइखि मखोइगी रब की याथंगदा अदुना फाखिबनी मखोइबु अखाक अराउना मखोइना येंगलिंगैदा मखोइ उरिमेबा अदुना मखोइ ngamjakidre haugalakpa natraga ngamjakidre masabu ngakchaba aduga aikoina manghanki nugi mi singbu amamangda tasengnamak makoidu oikibani singnabaga loina haiba indaba singnaba loina haiba indaba de ayatu khangaba bahat sutaraba
ꯔꯁꯨꯜꯅ ꯍꯥꯏꯗꯅ ꯚꯥꯞ ꯇꯥꯔꯕ ꯈꯪꯁꯨ ꯈꯪꯉꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯗ꯭ꯔꯤ ꯑꯗꯨꯒ ꯑꯁꯃꯥꯟꯕꯨ ꯁꯦꯝꯈꯤꯕꯅꯤ ꯑꯜꯂꯥꯍꯅ ꯄꯥꯡꯒꯜ ꯂꯩꯅ ꯑꯃꯁꯨꯡ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯅ ꯃꯁꯤꯕꯨ ꯆꯥꯎꯊꯣꯛꯍꯜꯂꯤꯕꯅꯤ ꯑꯗꯩ ꯀꯅꯥꯅ ꯁꯦꯝꯕ ꯅꯠꯇꯦꯕ ꯃꯥꯒꯤ ꯃꯈꯨꯠꯅ ꯁꯦꯝꯃꯤꯅꯦꯕ ꯍꯥꯏꯗꯤ ꯑꯜꯂꯥꯍꯒꯤ ꯄꯥꯡꯒꯜ ꯈꯛꯇꯅ ꯁꯦꯝꯕꯅꯦꯕ ꯑꯗꯩ ꯑꯩꯗꯤ ꯍꯥꯏꯁꯦ ꯈꯨꯠꯁꯤꯡꯅ ꯍꯥꯏꯕꯅꯦꯕ ꯑꯩꯗꯤ ꯍꯥꯏꯗꯤ ꯌꯠ ꯍꯥꯏꯗꯤ ꯈꯨꯠꯅꯤꯗꯅ ꯑꯗꯣ ꯑꯜꯂꯥꯍꯒꯤ ꯃꯈꯨꯠ ꯄꯥꯡꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯁꯤ ꯃꯥꯒꯤ ꯄꯥꯡꯒꯜꯗꯣ ꯃꯍꯥꯛ ꯈꯛꯇꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍ ꯈꯛꯅ ꯁꯦꯝꯕ ꯅꯠꯇꯦꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯁꯦꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯩꯒꯤ ꯈꯨꯠꯅ ꯇꯧꯈ꯭ꯔꯤꯃꯦ ꯍꯥꯏꯅꯗ꯭ꯔꯣ ꯈꯨꯠꯅ ꯁꯦꯝꯕ ꯑꯗꯨꯒꯤ ꯃꯑꯣꯡꯅꯤ ꯁꯤ ꯃꯥꯅ ꯃꯈꯨꯠꯅ ꯁꯦꯝꯗ꯭ꯔꯁꯨ ꯑꯜꯂꯥꯍꯅ ꯁꯦꯝꯃꯤꯃꯦ ꯄꯥꯡꯒꯜꯅ ꯁꯦꯝꯕꯗꯤ ꯃꯈꯨꯠꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯁꯤꯟꯗꯣꯛꯄꯤꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯀꯌꯥꯗ ꯍꯩꯅ ꯁꯤꯟꯗꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯈꯟꯊꯒꯗꯕ ꯁꯤꯛꯁꯤꯅꯤ ꯈꯨꯗꯝ ꯁꯤꯟꯗꯣꯛꯑ ꯊꯥꯕ ꯊꯥꯗꯣꯛꯄ ꯁꯟꯗꯣꯛꯄ ꯊꯥꯕ ꯑꯃꯨꯛ ꯊꯥꯕꯒꯨꯝ ꯊꯥꯕꯅ ꯑꯥꯊꯜꯂꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯇꯨꯡ ꯇꯥꯏꯅ ꯂꯧꯔꯔꯣꯏꯅ ꯍꯜꯂꯤꯅꯦ ꯍꯣꯏ ꯑꯅ ꯍꯥꯏꯔꯤꯁꯦ ꯍꯤꯞꯄ ꯌꯥꯔꯦ ꯁꯤꯅꯤ ꯍꯤꯞꯄ ꯌꯥꯏ ꯄ꯭ꯔꯤꯊꯤꯕꯤ ꯍꯤꯞꯇ ꯂꯣꯏ ꯂꯩꯕꯗ ꯁꯤꯕꯨꯅꯤ ꯁꯨꯝꯕ ꯍꯤꯞꯄ ꯂꯩꯕ ꯌꯥꯕ ꯃꯑꯣꯡꯗ ꯃꯑꯣꯡꯗ ꯁꯦꯝꯃꯦ ꯍꯥꯏꯕ ꯑꯗꯨꯒ ꯄꯣꯠ ꯈꯨꯗꯤꯡꯃꯛꯄꯨ ꯁꯦꯝꯕꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯖꯣꯔꯥ ꯖꯣꯔꯥ ꯅꯈꯣꯏꯅ ꯈꯟꯊꯖꯔꯛꯅꯕ ꯇꯝꯅꯕꯅꯤ ꯁꯤ ꯈꯟꯊꯖꯔꯛꯅꯕ ꯍꯥꯏꯁꯤ ꯁꯥꯏꯟꯁ ꯇꯝꯃꯛꯅꯕ ꯐꯤꯖꯤꯛꯁ ꯇꯝꯃꯛꯅꯕ ꯅꯣꯂꯦꯖ ꯇꯝꯃꯛꯅꯕ ꯏꯜꯃ ꯇꯝꯃꯛꯅꯕꯅꯤ ꯁꯤ ꯍꯥꯏꯁꯤ ꯈꯟꯊꯔꯛꯅꯕ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯅꯤ ꯂꯩꯅꯕ ꯅꯠꯇꯦ ꯑꯜꯂꯥꯍꯒꯤꯕꯨꯗꯤ ꯍꯨꯀꯨꯝꯅꯦꯕ ꯑꯜꯂꯥꯍꯒꯤ ꯈꯛꯀꯤ ꯍꯨꯀꯨꯝꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯃꯣ ꯏꯜꯃꯗꯨ ꯇꯥꯜꯂꯛꯅꯕ ꯂꯥꯏꯔꯤꯛ ꯇꯝꯃꯛꯅꯕ ꯑꯗꯨꯅ ꯆꯦꯟꯁꯜꯂꯨ ꯑꯜꯂꯥꯍꯗ ꯇꯁꯦꯡꯅꯃꯛ ꯑꯩꯁꯤ ꯅꯈꯣꯏꯗ ꯃꯉꯣꯟꯗꯒꯤ ꯄꯥꯎꯃꯦꯟꯕ ꯑꯃꯅꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯁꯤ ꯔꯁꯨꯜꯗꯅꯤ ꯍꯥꯏꯌꯣꯅ ꯋꯥꯗꯨ ꯍꯥꯏꯔꯨꯔꯅ ꯂꯥꯛꯄꯇꯅꯤ ꯅꯈꯣꯏꯗ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯅꯕ ꯁꯦꯡꯅ ꯑꯩ ꯀꯩꯅꯣ ꯅꯠꯇꯦ ꯑꯩ ꯃꯄꯨ ꯅꯠꯇꯦ ꯁꯦꯝꯒꯅꯨ ꯑꯜꯂꯥꯍꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯂꯥꯏ ꯑꯃ ꯇꯁꯦꯡꯅꯃꯛ ꯑꯩꯁꯤ ꯅꯈꯣꯏꯗ ꯄꯥꯎꯃꯦꯟꯕ ꯑꯃꯅꯤ ꯃꯉꯣꯟꯗꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯑꯃꯒꯤ ꯑꯣꯔꯗꯔ ꯏꯜꯂꯨꯔꯅꯨ ꯑꯉꯛꯄ ꯑꯝꯇ ꯊꯥꯖꯔꯨꯅꯨ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯗ ꯉꯛꯄ ꯅꯠꯇꯅ ꯔꯁꯨꯜꯅ ꯁꯤꯟꯅꯔꯝꯃꯤꯕ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯦ ꯁꯤꯗ ꯉꯛꯀꯗꯕ ꯁꯤꯗ ꯇꯝꯒꯗꯕ ꯏꯜꯃ ꯅꯣꯂꯦꯖꯇꯣ ꯑꯩꯈꯣꯏꯅ ꯄꯥꯡꯒꯟ ꯃꯈꯣꯏꯅ ꯊꯤꯅꯔꯤꯁꯤꯅ ꯑꯇꯣꯞꯄ ꯅꯣꯂꯦꯖ ꯑꯃꯅ ꯊꯤꯅꯔꯤꯁꯤ ꯁꯤꯛꯁꯤꯅ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯅꯦꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯏꯗꯨꯒ ꯑꯇꯣꯞꯄ ꯑꯉꯛꯄꯅꯦ ꯇꯥꯟꯅꯈ꯭ꯔꯤꯁꯤ ꯑꯗꯨꯝꯅ ꯂꯥꯛꯈꯤꯕ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤꯁꯤꯡꯗꯁꯨ ꯔꯁꯨꯜ ꯑꯃꯠꯇ ꯃꯈꯣꯏꯅ ꯃꯤꯇ꯭ꯔꯪ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯒ ꯑꯉꯥꯎꯕꯅꯤ ꯍꯥꯏꯈꯤꯗꯕ ꯂꯣꯏꯅ ꯍꯥꯏꯈꯤ ꯃꯈꯣꯏ ꯃꯁꯦꯟ ꯏꯟꯁꯤꯟꯅꯕ꯭ꯔꯥ ꯃꯗꯨ ꯅꯠꯇꯦ ꯃꯈꯣꯏꯁꯤ ꯂꯝꯍꯦꯟꯕꯁꯤꯡꯅꯤ ꯍꯧꯖꯤꯛꯀꯤꯅ ꯍꯜꯂꯤꯕ ꯑꯥꯔꯊꯗꯨꯒꯤ ꯃꯈꯣꯏ ꯃꯁꯦꯜ ꯏꯟꯁꯤꯟꯅꯕ꯭ꯔꯥ ꯑꯇꯋꯥꯁꯧ ꯕꯤꯍꯤꯒꯤ ꯑꯥꯔꯊꯅꯦꯕ ꯑꯗꯨ ꯑꯇꯋꯥꯁꯧ ꯕꯤꯍꯤꯗꯤ ꯁꯤꯒꯤꯁꯤ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗꯁꯨꯅꯦ ꯍꯥꯏꯗꯅ ꯑꯗꯨ ꯅꯕꯤꯁꯤꯡꯁꯤ ꯖꯥꯗꯨꯒꯔꯅꯤ ꯀꯕꯤꯅꯤ ꯑꯉꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯅꯕꯤ ꯅꯉꯣꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤ ꯃꯁꯤꯕꯨ ꯑꯜꯂꯥꯍꯅꯁꯦ ꯃꯤꯑꯣꯏꯕꯗ ꯍꯪꯕ ꯅꯠꯇꯦꯕ ꯑꯥꯁꯦ ꯍꯪꯕꯩꯅꯤꯗꯅ ꯃꯈꯣꯏ ꯃꯁꯦꯟ ꯅꯤꯡꯁꯤꯡꯅꯔꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯇꯋꯥꯁꯧ ꯑꯁꯤ ꯋꯥꯁꯤꯌꯠ ꯇꯧꯕ ꯍꯥꯏꯕ ꯇꯋꯥꯁꯧꯗꯤ ꯋꯥꯁꯤꯌꯠ ꯇꯧꯕ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯋꯥꯁꯤꯌꯠ ꯇꯧꯕ ꯁꯤ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯅꯔꯛꯄ ꯁꯤꯟꯅꯔꯛꯄ ꯃꯥꯜꯂꯦ ꯁꯤꯟꯅꯔꯛꯄ ꯑꯣꯏꯔꯕ꯭ꯔꯥ ꯃꯣꯏꯁꯤ ꯑꯗꯨ ꯍꯥꯏꯌꯨ ꯁꯤꯟꯅꯔꯣ ꯍꯥꯟꯅ ꯂꯥꯛꯄ ꯅꯕꯤꯁꯤꯡꯗꯨꯁꯨ ꯖꯥꯗꯨꯒꯔꯅꯦꯅ ꯍꯥꯏꯈꯤꯕ ꯅꯈꯣꯏꯁꯨ ꯖꯥꯗꯨꯒꯔꯅꯤ ꯍꯥꯏꯕꯅ ꯁꯤꯟꯅꯔꯛꯄꯒꯨꯝ ꯑꯣꯏꯔꯕ ꯁꯤꯟꯅꯔꯛꯄꯁꯤꯕꯨ ꯃꯣꯏꯁꯤ ꯍꯥꯏꯔꯤꯁꯤꯕꯨ ꯁꯤꯅꯦ ꯃꯈꯣꯏ ꯃꯁꯦꯟ ꯃꯊꯪꯗ ꯁꯤꯟꯅꯔꯛꯄ ꯍꯥꯏꯅꯔꯤꯁꯤꯡꯗꯣ ꯑꯥꯗ ꯃꯊꯛꯇ ꯁꯨꯝ ꯁꯤꯟꯅꯗꯅ ꯂꯥꯛꯏꯕ꯭ꯔꯥ ꯑꯗꯨꯅ ꯃꯥꯅꯤ ꯑꯗꯨꯅ ꯂꯩꯊꯣꯔꯛꯂꯣ ꯃꯈꯣꯏꯗꯒꯤ ꯑꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯃꯗꯨꯗ ꯅꯉꯣꯟꯗ ꯅꯔꯥꯜ ꯁꯤꯅꯤꯡꯉꯥꯏ ꯅꯠꯇꯦ ꯔꯁꯨꯜꯒꯤ ꯀꯔꯤꯝꯇ ꯗꯥꯏꯇ ꯂꯩꯇ꯭ꯔꯦ
ꯃꯈꯣꯏꯒꯤ ꯄꯥꯎ ꯌꯧꯍꯜꯂꯝꯃꯣ ꯑꯗꯨꯒ ꯂꯩꯊꯣꯔꯛꯑꯣ ꯌꯥꯔꯛꯇ꯭ꯔꯗꯤ ꯂꯩꯊꯣꯔꯛꯑꯁꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯔꯝꯗꯤ ꯇꯁꯦꯡꯅꯃꯛ ꯅꯤꯡꯁꯤꯡꯕꯤꯕꯅ ꯀꯥꯟꯅꯍꯟꯕꯅꯤ ꯊꯥꯖꯕꯁꯤꯡꯕꯨ ꯇꯣꯏ ꯇꯣꯏꯅ ꯅꯤꯡꯁꯤꯡꯍꯟꯕꯤꯕꯗꯤ ꯗꯔꯀꯥꯔꯅꯦ ꯁꯤ ꯐꯠꯇꯦ ꯐꯩ ꯑꯩꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯁꯦꯝꯈꯤꯕ ꯅꯠꯇꯦ ꯖꯤꯟ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯕु ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯥꯠꯅꯕꯒꯤ ꯅꯠꯇꯅ ꯖꯤꯟꯒ ꯃꯤꯒ ꯁꯦꯝꯃꯤꯁꯤ ꯁꯨꯞꯅꯒꯤ ꯑꯜꯂꯥꯍ ꯈꯛ ꯄꯨꯖꯥ ꯇꯧꯅꯕꯒꯤ ꯑꯜꯂꯥꯍ ꯈꯛ ꯂꯥꯠꯅꯕꯒꯤ ꯅꯤꯡꯁꯤꯡꯕꯗꯤ ꯂꯦꯞꯀꯅꯨ ꯍꯥꯏꯔꯤꯗꯅ ꯁꯤꯁꯤ ꯃꯊꯛꯇ ꯍꯥꯏꯔꯤꯁꯤ ꯅꯪꯒꯤ ꯗꯥꯏꯠꯇ ꯅꯠꯇ꯭ꯔ ꯇꯣꯛꯑ ꯂꯩꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯗꯅ ꯁꯤꯗ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯌꯥꯏꯑꯕ ꯂꯩꯊꯣꯔꯛꯑꯗꯃꯤ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯗꯤ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦꯕ ꯂꯩꯊꯣꯛꯄꯁꯤ ꯀꯔꯝꯕ ꯂꯩꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯤ ꯃꯑꯣꯡ ꯇꯥꯛꯏ ꯍꯦꯛꯇ ꯃꯈꯣꯏꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯦꯗꯅ ꯀꯔꯤꯝꯇ ꯍꯥꯏꯗꯗꯅ ꯃꯣꯏ ꯆꯥꯅꯤꯡ ꯆꯥꯔꯣ ꯆꯥꯅꯤꯡ ꯇꯧꯑꯣ ꯅꯈꯣꯏꯅ ꯇꯧꯅꯤꯡ ꯇꯧ ꯀꯨꯔꯥꯟꯒꯤ ꯀ꯭ꯂꯥꯁꯇ ꯌꯥꯎꯔꯣ ꯇꯧꯑꯣ ꯍꯥꯏꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯖꯀꯤꯔ ꯐꯩꯅ ꯖꯤꯀ꯭ꯔꯥ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯋꯥꯅꯁꯦ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯌꯨ ꯁꯤꯅꯤ ꯄꯥꯡꯒꯜꯂꯣꯟꯗ ꯍꯥꯏꯔꯒ ꯁꯤꯗꯤ ꯂꯦꯞꯄ ꯌꯥꯔꯣꯏ ꯃꯗꯨꯅ ꯇꯧꯕꯗꯨꯅ ꯀꯔꯤ ꯀꯥꯟꯅꯅꯤ ꯊꯥꯖꯔꯤꯕ ꯃꯤꯁꯤꯡꯗꯨꯗꯤ ꯀꯥꯟꯅꯅꯤ ꯍꯦꯟꯅ ꯏꯃꯥꯟ ꯈꯟꯕ ꯑꯣꯏꯅ ꯑꯗꯨ ꯅꯤꯡꯁꯤꯡꯕꯗꯤ ꯂꯦꯞꯄꯅ ꯑꯗꯨꯅ ꯀꯥꯟꯅꯒꯗꯧꯔꯤꯁꯤ ꯆꯨꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯁꯤꯡꯉꯗꯤ ꯊꯥꯖꯕꯁꯤꯡꯗꯨꯗꯤ ꯍꯦꯟꯅ ꯏꯃꯥꯟ ꯆꯦꯠꯁꯤꯟꯒꯗꯧꯔꯤꯅꯤ ꯑꯗꯨꯒ ꯖꯤꯟ ꯑꯃꯁꯨꯡ ꯏꯟꯁꯥꯟꯁꯤ ꯃꯤꯑꯣꯏ ꯑꯜꯂꯥꯍꯅ ꯁꯦꯝꯈꯤꯕ ꯅꯠꯇꯦ ꯁꯨꯞꯅꯒꯤ ꯑꯩꯕꯨ ꯂꯥꯠꯅꯕꯒꯤ ꯅꯠꯇꯅ ꯑꯜꯂꯥꯍ ꯈꯛꯅ ꯍꯥꯏꯕ ꯏꯟꯅꯕꯒꯤ ꯅꯠꯇꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯤ ꯁꯦꯝꯈꯤꯕꯅꯦꯕ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯩꯅ ꯍꯥꯏꯕ ꯏꯟꯅꯕꯒꯤꯗꯃꯛꯇ ꯏꯂꯥꯗꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯁꯤꯅ ꯃꯄꯨꯅꯤ ꯃꯈꯣꯏꯗꯤ ꯃꯅꯥꯏꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯈꯣꯏꯁꯤꯡꯁꯤ ꯃꯅꯥꯏ ꯑꯣꯏꯅꯕ ꯂꯩꯔꯁꯨꯀꯣ ꯃꯅꯥꯏ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤꯀꯣ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯑꯣꯡꯗ ꯁꯤꯒꯤꯗꯃꯛꯇ ꯁꯦꯝꯕꯅꯤ ꯑꯗꯨꯁꯨ ꯃꯅꯥꯏꯁꯨ ꯑꯣꯏꯔꯤꯕ ꯃꯅꯥꯏ ꯑꯣꯏꯅ ꯂꯩꯔꯛꯀꯗꯕꯅꯤꯀꯣ ꯍꯥꯏꯅ ꯁꯦꯝꯕꯅꯤ ꯑꯩꯅ ꯄꯥꯝꯗꯦ ꯃꯈꯣꯏꯗꯒꯤ ꯆꯤꯟꯖꯥꯛ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯄꯥꯝꯕꯁꯨ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯄꯤꯖꯕ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯅꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯝꯅꯃꯛꯇ ꯆꯤꯟꯖꯥꯛ ꯄꯤꯔꯤꯕꯗꯨ ꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕꯗꯨ ꯇꯁꯦꯡꯅꯃꯛ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯒꯤ ꯁꯔꯨꯛ ꯂꯩꯕꯅꯤ ꯗꯟꯗꯤꯒꯤ ꯃꯈꯣꯏꯒ ꯂꯣꯏꯅꯕꯁꯤꯡꯒꯤ ꯁꯔꯨꯛꯇꯨꯒ ꯃꯥꯟꯅꯅ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯗꯨ ꯊꯨꯖꯤꯜꯍꯟꯅꯕ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯜꯂꯥꯍꯗ ꯇꯛꯁꯤꯜꯂꯣꯏꯗꯕꯅꯤ ꯑꯋꯥꯕꯤꯅꯤ ꯊꯥꯖꯗꯕꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯃꯈꯣꯏꯗ ꯋꯥꯗꯥ ꯇꯧꯈ꯭ꯔꯕ ꯁꯗꯀꯜꯂꯥꯍꯨꯜ ꯑꯖꯤꯝ